Kuki Council ki maikei press release sama tholakli ngasi tholakliba press release asida palliba maruaibu wapham khrana Kuki Council na census tawdringai gi mangoinana National Register of Citizens NRC hana Manipur taw haiba community kya gi demand asi yamna maru oi haiba state asida wapham phongdok pagaloinana KJC na welcome tawri madudi English singaniga kunga mathwedigi hauna COVID-19 pandemic na maram oiraga census asi central government na yaithoktuna lakni Manipur gi conflict manungda akhoi population amasum demographic da ahongba kaya ama lay haiba lana amasum propaganda kaya ama santokli haiba wapham panbaga loinana aranba claim ne ba sirol thokli NRC gi matang na KJC na makhata na palli maduri community ama hektan natragna state government na state ama gi tongana NRC pangthokpa haibasi provision witi masagi apamani Manipur based group natragana state government na national NRC exercise taunaba Manipur based group natragana state government na dictate tawpagi legitimate laiti haba wapham phongdokpaga loinana NRC tawdringagi mangoinana census hana taw haba wapham ama lakliba si aranba mawongda allegation kaya ama Kuki community sing mathsa thari census asin asigumba data gi appropriate source oiba taragadi census 2027 gi result publication amasum completion tawdringai gi mangoinana NRC hana demanding tawrabagadi madu unjustified oiba wapham yauna phongdokli Assam gi NRC puthor aduna makhata na palli madudi hairiba Assam gi NRC si Assam Accord 1985 ta conduct tawbaga loinana miyoi lakh taraga mapalom final list gi laukthokhi amasum legal challenges kaya ama lakpadigi finality oiba ngamthri loinana foreigner tribunal hauji appeal tawduna pending kaya ama leide haba wapham yona phongdokli maram singa si leibana Manipur asu hairiba samanaba demand tawduna exercise tawnaba phongdokli ba si Khantaba amasum tholakadaba complexity implication amasum consequence singasi hana khanaba mathokta heba wapham yauna phongdorkli maram singasi mayam leibana Kuki Council makhatana hairi maduri obstruction amata yahondana census asi pangthokpinaba concern singda yahanbiu heba wapham panbaga loinana demographic issue kaya ama communal propaganda natragana victimization asi issue kaya ama sakaliba si thajabiganu heba wapham phongdorakli Kangla Pau editorial ma'am na thamjari lamen tuenba singi kholaw lengang na tabagum yellow mi singi kholaw si tagadabani laiba asigi yumlo naba Myanmar gi param kaini India gi border state Manipura sangna khiba sin Kuki narcotic singna laiba ki apunba saktam thugai naba yellow furu Meetei amasum Naga miyam gi mathakta war crime sa thriba sida Delhi mayailam amasum Manipura lengak lon gi supli pairiba BJP gi lengak na free thaduna thamli Kangla Pau editorial mayam special content moina mayam hapsari loinana international boundary Indo-Myanmar border huralona da sanglakhiba terrorist criminal sing lengana lakshana bohona bigi mohut makoina satharakpa crime sing da lengana ayaba piduna leirakibadagi wathoki waroishin purakpa ngamdana leirak sahi marirom phajilakli laibaki mathakta landariba lamentu yenba singna state lengaki lusing sindoktuna President rule PR thamu thamkri PR thamduna center na hakthengna sahi ama subna lengak lon gi subli pairingai gi manungda wathok asigi waroisin purakpa ngamdabadagi PR makhata na thamlabadi constitutional crisis leirakani haiduna kibadagi anopulusin bakhanduna quorum phadaba CM yauna cabinet minister manga khaki abnormal government CM libasinasu yonglei mairei nai lengak longi thawongdagi lamen twen bisingna yelhomi naga sing numai sindon amuk onsinduna naga sing hatpa yum kai mai tharakibagi mayokta naga sing asumbo well phangan biu haiba demanda national highway amasum inter-district singda economic blockade ki khongjing sa tharakibadagi nakal ani ki marakta angam ta narakpagi muknarakpana miyam gi mahoksa gi punsirol awab saithing sing mayonari Kuki singna Naga misam taruk phajlaba matung
thangna makak kaktuna tamthi saramsaki miat satharakhiba dudagi nagasina khangduna lerakhiba numit chamani suri adubu nagasina miat asida sienabasing khudomina thinduna asumbu well phanganbina bahaijabada lengana usi makhulda changmugum lairibagi maram karigino amaromdana state asigi yellow furuk Meetei singna big brother ki role loduna sahi sakya furuk ki maning tamba ngaktuna miyam punamakka nungsi sanana hingminarakhiba Meetei singi mathakta kuki singna paktaknaba mihat masakar satharakhiba giri miyoi saniga humpu henbagi punsi mangkhri miyoi lising humpu henbra lanjena duna relief camp sing sangjapam loduna lairiba sigi asumbu well phanganwa ngamdra lairi yellow mi singna makoi punsi kanjanaba thaurang laukatpinaba lengang thu wakatuna lairakhiba serasida lengakna mitop sing khandoktana mikok yumkok thiba census pangthoknaba laukhalakiba sigi mayokta miyamne NRC hana update tawgadabani kona census pangthokadabani haiba kholaw amadi khongjang sangshiliba sida delhi amadi state lengakna thabakto onthoknaba khonagadabani lamen tuyen ba theories kuki singi kholaw tabago miyamgi kholaw bus taduna thabakto khona phamthui central government na leba asidagi mitop khandoktuna NRC satnahanba haiba panamadu phangananaba Manipur miyamgi NRC satnahalu haiba kholaw thabakta hana onthokutuna mikok thibigi thabak sathabana laingaki asumba khong thangwegani refugee lamen tuyen bisingi kholaw lengakna tabagum yellow misingi kholaw lengakna tagadabani amaromdana Kerala da thokpa kiningai oiraba thaudo amada biker ama truck tagi paithorakpa yotsaina yungduna siri hari yamna phajana kidana purakpa yotsai sing purakpa truck ama ikhangkhangodana khamjalakpadagi thokhibani hairiba thaudo osi Kerala gi Thrissur district ta thangja numita white thaujaduna lakpa miyoema pickup truck amadagi iron rod sing tarakpadagi hairiba miyoisida lengduna sikhibani thaudo osi saurana ayuki pung taraga makhaimuk taba matamda Thrissur Kotaneru area Highlight Mall manakta thokibani laikhidraba miyoisigi mamingna Serin Zone kauge henasu report ongnarakli social media singna viral oirakliba thadorakhiba video amada ubagi saktam amadi irik autoric show amana ikhangkhangudana soroki mayai yutan loksilaki auto adugi nakanda gari thauduna lakpa Serin amasum pickup truck thauduna lakpa iron rod full yauduna purakpa miyoidisu khudakta gari sing adu black faduna khamnaki haiba thaudo osina maram oiraga yamna section na kidana purakpa iron rod sing yauba truck adudagi tarakpa yochai sing aduna Serin gi body de thinduna jaga adura leram miyoi sing mafam adura sensinaraki loina rescue tawki mahakpu aduga hospital da mahakpu analengi damakta athubda puakhi adubu mak asok padur maram oiraga laikhitabani hari illegal immigrant maram oiduna singda khulmasing hengalakibani haiba aranbani MLA Paulilan Hokip singi lamda khulmasing hengalakibasi illegal immigrant sing haiba wapham aranbani khulmasing hengalakibasi kumja inglising amaga samapan ga maudraga ni thoiragina maudraga manga faw thokiba Kuki Naga conflict ta lanjena kiba kunja sing amadi MGNREGS ki phanlak thokpa yanaba mabuk sel singda official singna laitaba khul singi maming kyam hapsin ki wasin asawba maram ne haina Chursampur district ki Saikot AC ki BJP MLA Paulilan Hokip na phongdorakli hanagi chief minister nongthomam beren handak Delhi de satuna Union Home Minister Amit Shah ko unaduna government ki record recognize tawdaba khul samapan ki kunga taru Manipur ki singi district sing da lai haina phongdokibu wapham amaga mari lengana MLA sina dan numidang social media ra thadorakpa orol amada mathaki wapham asi phongdokpa loinana Kuki gi tradition ama oina tribal ship ki masasingna ship oiba tokhaiba khulama lingbagi satnabi amasu lei habu wapham su thamlakli mangna makha taradunai kumja inglising amaga samapan ga maudraga ni thoidagi inglising amaga samapan ga maudraga manga fawba satakhiba Kuki Naga ithani conflict miyoi lising amagi mathak sikhiba galoina miyoi lising yang ka henwana mayumai kai mai thakibadagi lanjenakhi Naga majority oina mafamda leiba Kuki khunja sing safanaba atopa Kuki na namna khunda mafam singda lanjina dunu khunda laitaki thawong asi Naga gi samani nana thiengmada MLA sina social media ra thadorakpa atopa post amada
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯑꯃꯒꯤ ꯁꯦꯟꯁꯁꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯑꯣꯏꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯨ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯗꯨ ꯑꯔꯥꯟꯕ ꯁꯦꯟꯁꯁ ꯑꯦꯛꯁꯔꯁꯥꯏꯖꯅ ꯊꯣꯛꯍꯟꯕꯅꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯑꯃꯒꯤ ꯁꯦꯟꯁꯁꯀꯤ ꯄ꯭ꯔꯣꯚꯤꯖꯅꯦꯜ ꯗꯇꯥꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯀꯛꯅꯕ ꯁꯕ ꯗꯤꯕꯤꯖꯟ ꯈꯔꯗ ꯆꯥꯗ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗ ꯋꯥꯊꯣꯛ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯥꯒꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯁꯕ ꯗꯤꯕꯤꯖꯟ ꯈꯔꯗ ꯀꯥ ꯍꯦꯟꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯨ ꯑꯔꯥꯟꯕ ꯁꯦꯟꯁꯁ ꯑꯦꯛꯁꯔꯁꯥꯏꯖꯅ ꯑꯣꯏꯍꯟꯕꯅꯤ ꯃꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯃꯤꯁꯤꯡ ꯍꯟꯊꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯏꯍꯧ ꯁꯥꯒꯠꯂꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯇꯔꯥ ꯍꯦꯟꯅ UNHCRꯒꯤ ꯃꯈꯥꯗ USA ꯑꯃꯗꯤ ꯑꯇꯩ ꯌꯨꯔꯣꯞꯀꯤ ꯃꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅꯁꯨ MLA ꯄꯥꯎꯂꯤꯂꯥꯟ ꯍꯥꯎꯀꯤꯞꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ